Manipuri News Reader की चैनल की वीडियो अमता अपडेट तौजगे ngasi ayu angamna phongbasi phongna February की tang marida nupi ama sakhangdabasingna thangna yalammadagi laikatnari tabada nungaitaba thawdo ama oina masak khangdaba miyoi kharana miyai chalabi maung ama thangna yalaga hondoklammadagi aruba phibamna laikatnari sakhangdabasingna thangna yalammadagi yamna thina soktuna laikatnari ba nupi adugi mamingna thinguzam somola sai nipugu taruk mapuroiba amung masa kawi Thawal Police Station की manung sanba sarangpat mamang laikai digini victim masina ngasi nungthul yeri pok amasum hizam khunau la luonaba canal amada singsan basatpada lebak thiba thawdu ado thokhibane mak pu hek thengnabaga miyamna Thawal District Hospital pukhatlaba matung phibam lusilakpadagi sijo hospital la refer tawraga hojik laikatnari press na phangwa pawgi matung ina hairibadi masakhangdaba sing aduna victim masi thangna yalaba matung sire khanduna canal adugi asong mafamda hondoklam khibane Kuana nungtil pung mari khare helakpada victim asina masada gyan lakpaga loinena mahak masana sansaduna laklaga manak nakpada inkol koiduna leiba miyoi amada mahak pu amukta kanbiu haiduna sanglakhe nupa aduna khudakta miyam kauduna victim adu hospital pukhathe mahakki mamaida thangna yankibagi dakthong ahum mari lei mahakpu kari maramgi damak kanana thangna yalibano haibadu haujuk phawbagi oina khangma ngamdre Thawdo adugi pawhek phangmaga Thawal District Police ki asoba force ama mafam aduna thomjinduna chenaba miyoi sing adu phanaba thihumagi tabak satakhi adubu haujuk phawbagi oina di mifa mupyun gi paw laitri haina su pawsi asina pakhatana